Manipur ki hojik oiriba phibam asi yenglaga kumja 2023 ki matungda delimitation ki thabak thauram taunaba center ki luchingba singda taknaragani haina BJP Manipur Pradesh ki President A Sardana phongdokre wafam asi ngasi BJP Thangmaiban Mandalda sillaga Khuyathong Pukri achauba mapalda leiba multipurpose community hall da pangthokpa BJP linkhatkibagi chahi 95 mapung phapgi thauramda mahakna phongdokhibani thauram aduda A Sardana hai Manipur da delimitation Chathanaba Supreme Court na thokrakhiba order amagi matung inna charangnaba kaya thoktaba nate masida political gi khudong chaba launaba hotnabasu adumak yauri achumba kaya namshillaga mingchat tanaba hotnaribasing muthatnaba hotnabada BJP na angamba thaudang logani Manipur gi hojik oiriba phibam asida delimitation tawba haibasi matam jade haina center gi luchingba khanghankhre kumja 2023 ki matungda state asida delimitation taunaba party asina hotnagani miyamgi ihul khangna party asina matam leiba khibikta thabak tauraga lakli haina mahakna phongdokhi Sardana makhata na hai BJP natana Manipur kangadaba atai political party amata leite masida tongan ba section kaya dagi aranba wafum kaya phongdorakliba asi miyamna tabiganu state asida BJP gi lengak leitringai mamangdagi Manipur gi integrity asi kaiba haukrabani state asida kairaga lakliba tongan ba kanglon semdoknaba honarapa amadi tungi mirol safanabagi thabak thauram kaya paikhatlakpada hojiki awaba phibam asi mayoknabani masi oidunasu state asida BJP na lengak paijingai mamang amasung lengak pairaba matungda miyamna phangliba khudongchabasing asi changdamnaraga yengbiyu kumja 2018 ki matungda miyamna phangliba khudongchaba kayagi chang asi aduki matik wangna leibani haina Sardana makhata na phongdokhi yam sengna Manipur gi leiriba Manipur gi sakdamda kanana sinarakhige haiba potudi aikoi puna magna loina mak khangnaraba ngaktan Manipur gi sakdam Bharatiya Janata Party sarkar laktringaidagi kairaga leirame haibasidi aikoi puna magna yanaraba ngaktane Bharatiya Janata Party laktringaida Manipur gi sakdam kairambadagi matakta leijariba Manipur gi square kilometer pak saubasida amuk tongan ba niyom lana niyom kaina kundasan ba leisan ba adugumba mayam amakak adugumba sarkar sina Manipur gi tungi damakta yenga kanda tungi nahasingi damakta tungi yumbi singi damakta yenga kanda laukhaluba thabak thaurak khongthang kharada aikoi Bharatiya Janata Party gi sarkar awaba khara mayokna gi bahaibasiti aikoi masidi mayokna bam thopa praja singi damakta lepa adugumba thabak thauram da mayokna bani haibadumasu ai party gi president ama oina ai thamjage Thauram aduda saruk yakiba Thangmaiban AC ki MLA K.H. Joy Kishan na hai hojik asi BJP gi karyakarta singna Manipur gi dama karai fauba kathokpa ngambagi haibagi changeng amada leiribani miyam gi pangalna Manipur kanba ngamgadoribani haibasi party ki thajabani masida aikoi punna chatminaba mathau tai hojik Manipur da mahausa gi phiban tapna hanjilakpa oiragasu party amadi karyakarta singna laugadaba thaudang chauna lei amaromda mahaki constituency asigi damak irang leiba leitaba thidana miyamgi yaifa thaurangi adumak leptana paikhatli haina mahakna makhata na phongdokhi BJP Manipur Pradesh ki N Nimbush amadi party asigi mamangda Manipur state ki president su oiramba Mainam Borot na chinba miyoi kaya yauna pangthokhiba thauram aduda Thangmaiban AC gi manungda leiba nupi nipanda sewing machine sungchu yenthokhi BJP ki karyakarta mayam sigi koigi hain halsing haramba agni parikha idum mai parikha ne di akoi je sang yeng bai tare noina kayam yamna party ki dam stand tawi leiba ke dam stand kamai tawi masi se test to na koi khal lai ta uji thoi bi irang uji thoi ba kan se ye tam hon tare ai ajet pa thaja bani atu matam da akoi shanti lakani masi ni futruk suba foundation de sida akoi ngasi thamjagri se ninjang biu ni futre suba matam da ai ajet pa thaja bani akoi shanti almost adum hane gi normal se da soina lakani aduna
nonglay nuksin akan मैम लोई फगरगा नुसा तरु तरुवा मंगा लाखिबा ngатani aduna BJP की कार्यकर्ता खुदिमंगना अखोई पुनिंग हंदबिगेनु